अहान बदेम नमरो इब पावम अपडेट थमजेके यूनिट 38 की सब यूनिट संगलेन निंगथेमचा करोंग मोंगसांगै दा अरामबाई तेंगोल की फिरान संगलेन सिगी अकोइबदा अमदी मनाक नकपदा लेबिर इमा इबेल सिंगल लोइनना याइफरबा नुमित पोइनुगी पूर्णिमा नुमित्ता सिंखचबा थौरम अमा सोइखिबा लानखिबा योरमलबसु ngakpi heiba singna ngakpi gani haina asumna imagi laman singna si haiba pesta gi phongdokpiri aduga mathang gi update asina Arambai Tengol gi Robin mangang khoirakpam dagini lan chatpana tego haiba saba phaijuk manungi lanmi singna lan chatpagi video thagal am goherkani hojik se phattaba yam leire ngasi su aigi jurisdiction oiriba laikin thabi area dagi nupa ani kanagumba khar na faraga pukhraga lelongdo hondoklam le makhoina tongakpa gypsy dudi pukhre hairi leibak ngakpagi namada leibak kaina ba tobasing akan ba warakpa darkar leire sigumba phattaba mayam ama koithi thire khoina etina leirise mayam gini na khoi gini haina phongdokpiri aduga mathangi update sina Licipriya Kangujam dagini mayam khangnaram dabadi yai hojuk phawda ngarang Kukising na igi Twitter account to message report tawsinbadagi pung karamangki aisu access toba yakide adubu khudakta Elon Musk team da contact tawraga ngarang ahing amuk yarki aina haining badi na khoina fana kanna honarbasu aingonda di pak yaroi aihaksu lan yauduna maitei gi international boys am oina lairi basisu na khoina kakka lehubadagini tuminna leijaramba aingonda rape threats open murder threats na chingba kaya May 1st week tagi tawrakpana ngasidi aina ngamba jagada nakhoi gi open fight tawnabani hojik aikhoi gi action hobada ngairi tapna yengu nakhoi gi di loisilaglabani nakhoi na aibu tuminna leina ba phana kanna honarbasu kanaroi aina prithvi mafam kaya chalam badi ai adubu aidi maitei oina pokpani maitei oina sigani ima laibak tagi henba kari su leite haina Licipriya Kangujam na phongdokpiri aduga mathangi update sisu mangondagini today I will give lecture at IIT Bombay ngasi ayak IIT Bombay gi scientist professor research amadi student singda 1 hour gi lecture pijagani noina de angang ni hairiba India gi khwaidagi maming leiraba awangba thaki institute asinadi aibu oza gi thakta ikai khumnabiri ayakna oza oiba pamjabagi nate miyoibagi punsi asi sahi na lepti haijabani time pung 10 dani hairi aduga mathangi update asna Imphal ukhru lambi de Kuki Khutlaipaibasingda chathariba thawong lepnaba TLN na warning tawkhre Imphal ukhru lambi de Kuki Khutlaipaibasingda chathariba mathong huktoba thawong sing khudakta lepkadabani haina tangkhun nagalong nakan bu warning tawkhre tangkhun nagalong gi vice president RS Jolis na thadorok paseron amana hairi Imphal ukhru lambi de chathoksin tawjariba tangkhul micham miyam da Kuki militant singna khamduna check toba amadi kihan khangan bagi thawong kaya sa thabagi mathakta lambi asibu sembagi thabok tawriba sinmi singda kihan khangan bagi thabok sathari athuba matamda lepkadabani maduna trabadida madura thorakpa phapattagi daita pumba Kuki Khutlaipaibasing aduna pugadabani manipuri thokliba irang asida naga singna nakal amada ta songsinba tawduna lamdam asida santi puraknaba khongthang kaya da honaduna lagli adubu Kuki militant singna mathong huktaba thawong kaya Imphal ukhru lambi sembagi thabok tawriba sinmi sing amasung lambi gi satliba tangkhul micham miyam singda ka henba thawong kaya sathari khangduna leibu ngamlaroi karigumba lup asina khangba ngambagi pankhai adu loikrabadi Kuki militant singi mathak puba thangba ngamloida action kaya lokholakani haina pawsina makhatari video si ingbibagi damakta mayam pumno pomukana thakachari no update ki damakta online manipur YouTube channel na subscribe to biramu thank you